Ngasiगी video si punsida discipline niyom chumna punsida karigumba thabak amabu karamna mapung phanagani takli numit khudingi punsida lepa tawdana saruk amatang oirabasu afaba maikaida semgatli chahi amada akhoni yenglabadi 37.78% gi isada ohong upurakpagi saruk oi chahi ama matung nangna mingsel mamangda leptuna yengba matamda henna losing leiba hakchang phaba natraga nangna thamleba manglandugi nakta naksinba phangnagadra natraga chahi ama mamangda leiramba adumak oina ogadra nangna charangnaba wakalbu thadokpa amadi musibu hongdokpagi thabak tawdrabadi punsida ahom upuraktabta natana punsigi lamjelda mayamgi maningda lehawi hawkhiba chahida nangna karamba apikpa ahom punsida semkhribu ningsingo oiba yai tumdingaida lairik paba ayukta lairik iba natraga anoba lon tamba anoba misinga unaba anoba thabak tamsinba ningsingba thoktrabusu karisu kaide warisi isamaki wakalbu athingba kaya lakpada leptana thabak tawagi Heinabibu purakpagini hojik nangna nasamto wahang hanggadabani ngasi aina karamba punsida ahom purakpa ngamba abikpa thabak amabu hawba yai nungtigi thabak tubu saruk ama hena chawkhathanbagi leptana tawgadabani ilai thabak amabu hawbagi warep lawsi ngasi dagi chahi ama matung nangna mingsel mangda leptuna isamukpo yengjaba matamda ngasigi ahom singbu chahi ama mamangda yengnabada oiriba ahom ubada isada hanadagi thajabaga loinana punsida karigumba thabak amabu mapung phanbagi discipline masak khangani nungtigi thangba khongthangna macha oirabasu achobo oirabasu lakadaba punsigi makhong chetlalli ngasi nangna kaisu honadrabati lakadaba punsina nangona mahai amata piroi warisi yamna achobo phangba ngamloidaba pandambu tanabagi maramda nate tasengna maru oiba asengbabu hairi punsida ahom purakpa kayagi matik piklabasu ahongbadi ahongbani leptana hotnabana thajabagi lengdaba khongthangna punsibu kaidongda khalludaba maipakpagi mafamda puduna chali nangna punsida karigumba ama hawkhibada yamna wakhiba matambu ningsingu oiba yai ayuk kudingi nangna nganna hogatpa nungtigi hakchang sajel natraga lairik paba manglomda kababu yamna awaba oikhi adubu lepkhide panthungsibu amukta chonglaga mapung phanba maru oide nangna suknatagi ahanba khongthang thangjinba mathau tai khongthang amagi matungda khongthang amagi matungda khongthang amani kanagumba mithoi mihen amabu maki punsigi maipakpu uraga nangsu makumna oiningba phawi nangna su maki punsibu uraga maki punsidagi chawthokjaba thamjaningai oiba nangna karigumba ama tamlibadubu maki punsiga mari lenana chingsinduna wakalbu thawatuna aisu oidaba yade haiduna honari misaktu oiba yai nangi maru natraga kanagumba mithoi mihen ama makna maipakpu phangkhibagi damak maki punsida khudong chaba wata padaba natraga asamba lambina makpu mafamsida lephankhibani khanbadi ilai simak oirabasu maipakpasing maningda achumba amadi magun leba wari kaya lotuna leiri nungtigi lengdana lawkhiba apikpa phirep kanasu haidana mangna lepkhiba panthungdubu phangdri phawba bonaba lepkhide isada wahang ama hangu ngasi aina karamba khongthang ama thangani oibe minute 10 gi hakchang sajel natraga minute 10 khak tumina karigumba sinpam amubu tamsinba khongthang sibu discipline thaksi khasi tawduna nungtigi leptana matam lawthokduna tawgadabani nangna chahi ama pharakpada chahi ama mamangda ninghanduna yengma matamda punsida karigumba ama leptana hotnabagi Heinabibu khangba ngamgani thabak amabu karamna mapung phangani khangba ngamgani punsida phangningliba karigumba amabu karamna phangani khangani nangna pamjaba kanagumbi amada maki maipakpagi wari thijiluba matamda makhogi punsida nongmakhak natraga chang naina hotnabagi Heinabibu leibagi wari taba phangnagani magna apikpa thabaksingi maramda hairakani magna hotnakhibabu kananasu khangkhide maramsingsina magna punsida maipakpu purakhi nangi punsidasu simak oiba yai hakchang phana leibagi damak nangna nongmada chinjak natraga kuina hakchang sajel tawbagi maru oide tapna ahoma purakadabani ahanbada ayukta ising glass ama thappadagi hawgadabani hakchangbu stretching tawgadabani nungtigi soidana chang naina tawbagi warep lawgadabani apikpa khongthangsingna punsida singthaningai oiba ahoma purakani simak nangi wakalbu chang naiba tambigani nungtigi chapter ama mapung phana paba phau mapung phan mangamdrabasu minute 15 hak pabagi Heinabibu tawduna yengsi khanduna yengsi likhraba minute sina chahi ama matungda lairik kayabu pabagi lawsing leptana thabak amabu tawbagi pangal chang naiba punsibu puduna lakani pakiba page singna makhol thoktana nangi wakalbu anoba lawsing tambigani anoba wakalbu hodokani malemsibu yengbagi mityengbu mayek sengani leptana thangba atpa khongthangna punsida karigumba ama thokhalli basina nangi punsibu hongdohalli matamsida wahangdi
Ngasi nangna karamba apikpa karamba khongthang thangani. Mai pakpagi chabi chang naibanani. Numidhang amada achauba ahongba purakpagi maramda nate. Si nungtigi thabaktubu tawbagi maramdani. Nangna honaribadubu achauba oibana maru nate. Apik-apikpa thabaksingda lengdana leiba ngamdriba karigino. Yangna phangingliba karigino. Honaribadu taptharakpa mayek sengna uba phangdaba mayamsina nangbu lambida kok ngahonduna tokthokpagi wakal purai. Haukiba chahida nangna letana tawkiba thabak amagi maramda ningsingu. Apikpa oirasu achauba oirasu akaiba leite. Oiba yai weekta lairik amabu ikiba. Oiba yai meditation na wakal amata oibabu tamkiba. Natraga ayuk kudingi nganna hugatpa. Chahi amagi mamangda leiramba punsiga haujikki punsida ahongba kaya ama uri. Nangna uri ai thabak amabu chang naina tawba ngammi. Aingonda khangbagi hainabi lakle. Chahi amagi matungda wakalbu kankhatpata natana pangalsu kankhatle. Wakal sigi ona tainana maning othoktuna amuk yengsi. Nangna thabakpo hayeng tawni ngehak lerga tawni haiduna leikhi. Nangna khanki si aigi itik nate. Nangna khankibasingda haujikna wakalda kari khalli. Apik-apikba khongthangna punsibu mamal leiba semgani. Ngasidagi khongthang thangjillasi. Matam khara matung chang naibagi pangal yamna kankhatlaba oigani. Nangna karigumba thabak amabu hokatlaga matam chadri natraga maru oiba nate haiduna namsinduna thamki. Nangna namsinduna thamgiba thabaktubu yenglabati ahongba amata uba phangde. Si ngaiba ngamdaba chang naibagi pangal leitababu utli. Ahongba ngasi hairaga ngasi oide. Si kanasu khangdana chang amagi makhada lepa tawdana hotnaba leibak manungda thindorakpa achauba pambi amagi maru amagumbani. Aikhoina chahi amada kari ahongba purakpabu pangthokpa pamde. Aikhoina nongmada natraga numit khara leiraga ahongba purakpabu pangthokpa pami. Ngasi apikpa khongthang hayeng khongthangdubu hanjinna thangbagi discipline chahi ama phawba chang naina chatpagi hainabibu semgani. Matam amada masak naiba mi ama semgani. Aikhoina nungtigi ngaiba ngamdaba chang naiba ngamdaba taibangda hingi. Notification, Reels, Instagram, Messaging pumnamaksi aikhoigi khudombidani. Yangna phangba taibangsina aikhoigi wakalbu amuk hena ithagirangna tawalli. Magna hai punsida kaigumba thabak amabu yangna phangpham thoi. Adu punsida ahongbu purakpa asumna kaidongda oiba yade. Khudam oina khanba yai nangna leigi leikol ama semle. Numitki mangal phajana phangnaba honai. Ising chang naina chai. Mahong somli ahongba tapna laibak manungda hori. Ahanbada uba phangdaba oi. Nanggi manglan achauba pambigi maru amagumbani. Apik-apikpa ngaksenba nungtigi thabak tawbana achauba mahei yanba pambi ama oihalli. Pambi amabu chawnaba yokpagidamak nangna ngamjaba thaduna honarabasu nonganbaga mapung phana chawduna mahei yanba kaidongda oithokloi. Maki changchat amagi matungina chawkhalakani. Nangna tawba ngambadi nungtigi makpu ngaksenbani. Maheibu phangbagidamak famduna yengba yade. Nungtigi thabak tawba maru oi. Oiba yai thabaktu yamna apikpa natraga achauba thajaba thamgadabani. Tawribasina chawkhatpuromda poduna lakani. Nasamakta hangjau ngasi aina kari tawraga mai pakpagi lambiromda aibu enkhatkani. Karisu tawdana ninghannaba wakal famduna leibagi mahutta saruk amatang oirabasu ahongbu puraknaba honabana punsibu singnaba karina masak khangani. Punsibu singnabagi asengba arthadi hainabisi hakchangi kayat pumbada tinsilhanbani. Matangsida wahang ama wakalda thoklagli. Hainabisubu isagi nungtigi punsida purakpagidamak aikhoina tapna ngaiba amaga loinana karamna mapung phahangani. Ahanbada tawgadoriba thabaktugi maramda khangba ahongbu purakpagi horokphamni yumphamni. Awareness yaudana nangna khangba ngamloi kaidagi ahongbu purakadabano natraga karamba mafamda chawkhathangadabano. Nanggi punsigi maruoiba sarukku thidoktuna ahongbu purakadabani. Amukta pumnamak chumthoknaba hotnaganu. Asumna tawbana subnatagi wakalbu namthahangani. Anisubada nanggi maruoiba amadi maram chai khanba thabakpu khangdo. Tasengna nangna tawbada yamna awaba oiribadubu khangdo. Khudam oina nanggi hakchanga mari leinaba oibasu yai. Khudam oina chang naina tumba afaba chinjak chaba oiba yai. Sibu nangna tawba howgadabani. Tasengna maru oiribasi puthokpagidamak isamakta wahang hangba ama changi. Ai karigumba sinpham amabu hainingba tamba pambra. Thabak chang naina tawningbra. Natraga ai akhang kanbabu amuk hena kankhathanba pambra. Ahum subada pandambu mayek sengna khangmani. Nanggi pandam mayek sengli makhai leptana pandamda thabak tawba laina thokani. Mamut tadaba mayek sengdaba pandam wakalbu charangna halli. Asengwa pandamgi lambida hena chawkhathanbagi safu hengadhalli. Mari subada apikpa phirep lepani. Haujikmaga hobani. Karamba apikpa pandamna aibu
saruk amakak mai pakpagi lambida phoduna chatkani oibe yai karigumba ama charibaduda ahong purakpa oibe yai minute mangagi hakchang sajel tauba yumgi amotpa saruk amabu sengdokpa natraga lairik page ama pama apik apikpa thabak singsibu haujiki oina maru oidabani khangani adubu matamga loinana ithak amagum phoduna chatli matam amada kuina chatpa Heinabi discipline thaksi khasi ama oirei loinana isamakta hangadabani aibu karina thingli karina phajilli wakhalbu pukning changhandabagi Heinabi engonda leibra natraga akiba leibra punsida thaksi khasi Heinabi purakpagi artha kari tawgani khangbata nate kari tawroi khangbasu yamna maru oi nungtigi kari tawriba munna thamoi sengna isamakta namthak tawdana yengsillu punsida chawkhatpa purakpagi damak aina ngasi kari tawba lepkani ningsinggadagadi leppa leitabana karigumba ama ahongba purakpagi changdraba yadaba saruk amani ayamba mising wakhalbu thauna watpana maithiba oide mak maithiba oibagi maram yangna phangningbana oi yangna makha honaribadu phangdrabadi ngammaroi khanduna thabaktu tawba lepthi adubu chawkhatpa purakpagi wahanthok yangna karigumba ama phangba nate mak tapna tapna ahongba purakadabani yamna apikpa thabak oibana maru oide ahongba amata oide khallosu ahongbadi oidi adu uba phangdaba oi pambigi maru hunba matamda ahanbada leibak tawthoktuna pambigi maru tawthokliba leibaktu honjilli ising khara pambida hijilli nungsa phangma mafam thiduna pambidu thai nungtigi pambidubu yengsilli numit kaya hauki tha kaya hauki wakhalda khalli karisu ahongba leite adubu leibak makhada pambigi marana chesinba kankhatliba oiri leptana hotnaba siga chap manana thabak tawi oibe yai makhol thoktaba oibe yai mak tappa adubu magna masabu akanba semliba oi matam koina chatpa yanabagi oibe yai sil ama tamsinba afaba chinchak chabasu oibe yai apikpa khongtang ama pandamgi michael romda thanglabasu leibak manungda mara chesiliba oi mara sina asengba matam sangna mai pakpagi achetpa thajababu mateng pangani achetpa thajabana asengba pandambu phangali ai numit khudingi pung amagi exercise tawni haibagi mahutta minute 10 dagi hawgadabani ngasi ai lairiksi pumnamuk pathokani haibagi mahutta ahanbada page amadagi hawgadabani apikpa pandamda lengdana leiba lai apikpa khongthangna lakadaba matamda karigumba achauba amabu lengdana leibagi tapna tapna pangal semmi pandambu kaurakpagi matamda lambida chatpagi ningsinghalli karigumba matamda awatpa kaya thengnarakani karigumba numitta phattaba numit sumayoknagani khongthang ama leppasu phangnarakani pumnamoktagi maru oiba wadi amukhana lambida chatpani leptana hotnabagi wahanthok kaidonungda maithiba thengnaroi haiba nate leptana hotnabagi artha hanjin hanjin hotnabani Heinabi sina tapna tapna wakhalbu thauna hapi lambida amukhana chenbagi ningsinghalli discipline bu thadohande maru oina lofum thokpadi lambida amuk halaktuna chatpani leptana hotnabagi wahanthok maithiba lapabu hanjinna hotnaduna mai pakpa sembani nangna tawribadu ningda yengdrabadi supnatagi thabak tawduna leigani ning onthoktuna nangna tawkhiba singdubu yenglabadi uba phangani aina kari kari tawduna mapung phanli kari mapung phandri lakadaba matamda kari tawgadaba watli khangani tha khudingi natraga chayol khudingi matam khajik lokthokuna thabak singsibu yengsinpham thoi handaki chayol sida aina karam apikpa mai pakpa phangle karam awaba sing aina mayoknakhi karamna aina senakhi aina kari tawham thoi thabak singbu hena phajaba mongna puthokpa yanaba kawrodaba amana maruoiba apikpa mai pakpa singsibu isamakta thagatpa phongdokadani isamakta thagatpa phongdokpa kanagumbana angawba oina ubasu yai ayukta ising glass ama thakpa ngahak sajel tawba lairik chena ama paba apikpa chakhotpa purakpa khudamni thabak sida thajaba thamana warep chetli loinana isada thajabu hengkatali thabak singsibu amuk ningsingbana thabak tawada wakal thogatpa amadi achumba phirep lawbada mateng oi chawkhatpa lepkhibagum natraga thabak tawu mapung phanbada yamna alubu oina phawraklabadi nangna thabak sibu hawkhiba matamda wakalda kari phawkhibabu ningsingu tapna Heinabina thabak tubu makha tana tawbada mateng pangani leptana chatkani leptana thangba apikba khongthangna mai papo phangali oibe yai nangna semkhiba pandamdu yamna chawba matangsida nangna pandam sibu tongan khaidoktuna apikba khongthangga loinana mapung phanbagi mathau tarai natraga thabak sibu tawba matamda karigumba apamba posak amabu tawbani khudam oina hakchang sajel tawringada isai taba natraga karigumba thabak amabu mapung phalabagi tungda isamakta thagatpa phongdokpani yamna maru oiba amana karigi aina hawkhibano haibabu ningsingbani aina karigi khongthangsi thangdokhibano chawkhatpagi damak karina pukning thawatkani wakhalna sontharakpa matamda ngammaroi khalakpa matamda
ꯋꯥꯍꯪꯁꯤꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯏꯁꯥꯃꯛꯇ ꯍꯪꯉꯨ, ꯋꯥꯍꯪꯁꯤꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯍꯜꯂꯨ꯫ ꯑꯁꯦꯡꯕ ꯆꯥꯎꯈꯠꯄ ꯀꯩꯗꯧꯅꯨꯡꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯒꯅꯣ ꯍꯥꯏꯕ ꯅꯠꯇꯦ, ꯃꯍꯥꯛ ꯂꯦꯞꯇꯅ ꯆꯠꯄꯒꯤ ꯂꯝꯕꯤꯕꯨ ꯈꯪꯕꯒꯤꯅꯤ꯫ ꯏꯁꯥꯗ ꯊꯥꯖꯗꯕ ꯑꯃꯗꯤ ꯋꯥꯈꯜ ꯁꯣꯟꯊꯔꯛꯄ ꯃꯇꯝꯗ ꯅꯤꯡꯁꯤꯡꯒꯗꯕꯗꯤ ꯑꯄꯤꯛꯄ ꯐꯤꯔꯦꯞꯅ ꯇꯨꯡ ꯀꯣꯏꯕ ꯐꯤꯔꯦꯞ ꯑꯣꯟꯊꯣꯛꯏ꯫ ꯋꯥꯔꯤꯁꯤ ꯄꯥꯟꯗꯝ ꯑꯃꯕꯨ ꯐꯪꯕꯒꯤꯗꯃꯛ ꯅꯠꯇꯦ, ꯄꯨꯟꯁꯤꯗ ꯂꯦꯞꯇꯅ ꯑꯍꯣꯡꯕ ꯄꯨꯔꯛꯄꯒꯤꯅꯤ꯫ ꯋꯥꯔꯦꯞꯇ ꯂꯦꯡꯗꯅ ꯂꯩꯕꯒꯤꯗꯃꯛ ꯂꯥꯛꯀꯗꯕ ꯑꯍꯣꯡꯕ ꯄꯨꯔꯛꯀꯗꯕ ꯏꯁꯥꯕꯨ ꯑꯁꯦꯡꯕ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯥꯛꯀꯗꯕ ꯆꯍꯤ ꯑꯃꯗ ꯏꯁꯥꯕꯨ ꯌꯦꯡꯉꯨ꯫ ꯆꯍꯤ ꯑꯃ ꯃꯇꯨꯡꯗ 37.78% ꯑꯍꯣꯡꯕ ꯄꯨꯔꯛꯂꯕ ꯏꯁꯥꯕꯨ ꯌꯦꯡꯉꯨ꯫ ꯏꯁꯥꯃꯛꯄꯨ ꯌꯦꯡꯉꯨ꯫ ꯑꯍꯣꯡꯕꯁꯤꯕꯨ ꯈꯪꯕꯒꯤꯗꯃꯛ ꯀꯔꯤ ꯈꯣꯡꯊꯥꯡ ꯊꯥꯡꯕꯒꯤ ꯃꯊꯧ ꯇꯥꯏ? ꯅꯨꯡꯇꯤꯒꯤ ꯊꯕꯛꯇ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯇꯨꯅ ꯇꯧꯕꯅꯤ꯫ ꯑꯄꯤꯛꯄ ꯊꯕꯛꯁꯤꯡ ꯅꯪꯅ ꯉꯁꯤꯗꯒꯤ ꯍꯧꯒꯗꯕꯅꯤ꯫ ꯂꯥꯛꯀꯗꯕ ꯃꯇꯝꯒꯤ ꯑꯍꯣꯡꯕꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯕꯒꯤꯗꯃꯛ ꯃꯇꯥꯡꯁꯤꯗ ꯃꯔꯨꯑꯣꯏꯕꯗꯤ ꯋꯥꯔꯦꯞ ꯂꯧꯕ, ꯋꯥꯈꯜ ꯊꯧꯒꯠꯄꯒꯤ ꯃꯔꯝꯗ ꯅꯠꯇꯦ꯫ ꯋꯥꯈꯜ ꯊꯧꯒꯠꯄ ꯉꯥꯏꯍꯥꯛꯇꯪꯒꯤꯅꯤ, ꯑꯃꯨꯛ ꯂꯥꯛꯏ ꯑꯃꯨꯛ ꯆꯠꯈꯤꯅꯤ꯫ ꯄꯥꯟꯗꯝꯗꯨꯕꯨ ꯇꯧꯅꯤꯡꯕ ꯄꯣꯛꯂꯕꯁꯨ, ꯑꯋꯥꯕ ꯑꯣꯏꯔꯕꯁꯨ, ꯆꯥꯎꯈꯠꯄ ꯇꯞꯊꯔꯛꯄ ꯃꯇꯥꯡ ꯑꯣꯏꯔꯕꯁꯨ, ꯋꯥꯔꯦꯞꯄꯨ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤ ꯂꯝꯕꯤꯗ ꯏꯁꯥꯒꯤ ꯋꯥꯔꯦꯞꯄꯨ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯒꯠꯄꯅꯤ꯫ ꯅꯪꯒꯤ ꯄꯥꯟꯗꯝꯕꯨ ꯀꯅꯥꯒꯨꯝꯕ ꯅꯪꯅ ꯊꯥꯖꯕ ꯑꯃꯗ ꯍꯥꯏꯌꯨ꯫ ꯑꯣꯏꯕ ꯌꯥꯏ ꯃꯔꯨꯞ, ꯑꯣꯏꯕ ꯌꯥꯏ ꯅꯪꯒꯤ ꯏꯃꯥ, ꯑꯣꯏꯕ ꯌꯥꯏ ꯅꯪꯒꯤ ꯑꯣꯖꯥ꯫ ꯃꯍꯥꯛꯅ ꯅꯪꯒꯤ ꯋꯥꯈꯜꯕꯨ ꯄꯥꯡꯒꯜ ꯍꯥꯞꯀꯅꯤ, ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯍꯟꯒꯅꯤ, ꯅꯪꯒ ꯂꯣꯏꯅꯅ ꯆꯠꯀꯅꯤ꯫ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤ ꯑꯂꯥꯏꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯅꯪꯒꯤ ꯃꯥꯏ ꯄꯥꯛꯄꯗ ꯍꯔꯥꯎꯕ, ꯅꯨꯡꯉꯥꯏꯕ ꯄꯣꯛꯄ ꯌꯥꯝꯅ ꯃꯔꯨꯑꯣꯏ꯫ ꯃꯉꯣꯟꯗꯒꯤ ꯄꯥꯎꯇꯥꯛ ꯂꯧꯐꯝ ꯊꯣꯛꯏ, ꯃꯍꯥꯛꯅ ꯅꯪꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯕꯨ ꯊꯥꯖꯐꯝ ꯊꯣꯛꯏ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯪꯏ ꯅꯪꯒꯤ ꯄꯥꯡꯒꯜ, ꯅꯪ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ꯫ ꯁꯤ ꯑꯇꯦꯟꯕ ꯈꯣꯡꯆꯠ ꯅꯠꯇꯦ, ꯑꯁꯥꯡꯕ ꯂꯝꯖꯦꯜꯅꯤ꯫ ꯋꯥꯔꯤꯁꯤ ꯅꯨꯡꯇꯤꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯟꯕꯒꯤ ꯃꯔꯝꯗꯅꯤ꯫ ꯃꯇꯝ ꯈꯔ ꯃꯇꯨꯡꯗ ꯆꯥꯎꯈꯠꯄ ꯍꯦꯟꯒꯠꯄ ꯑꯣꯏꯅ ꯎꯕ ꯌꯥꯏ, ꯑꯇꯣꯞꯄ ꯅꯨꯃꯤꯠ ꯑꯃꯗꯅ ꯍꯦꯟꯒꯠꯇꯕ ꯑꯣꯏꯅ ꯎꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯪꯅ ꯂꯦꯞꯇ꯭ꯔꯤ ꯃꯈꯩ ꯅꯪ ꯃꯥꯏ ꯄꯥꯛꯂꯤꯕꯅꯤ꯫ ꯂꯦꯞꯇꯅ ꯍꯣꯠꯅꯕ, ꯍꯣꯠꯅꯈꯤꯕꯁꯤꯡꯕꯨ ꯍꯟꯖꯤꯟꯅ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯗꯨꯅ ꯑꯍꯣꯡꯕ ꯄꯨꯔꯛꯄ, ꯀꯔꯤ ꯇꯧꯅꯤ ꯀꯔꯤ ꯇꯧꯔꯣꯏ ꯈꯪꯕ ꯑꯃꯗꯤ ꯐꯤꯔꯦꯞ ꯂꯦꯞꯄ꯫ ꯂꯝꯕꯤ ꯃꯔꯤꯁꯤꯕꯨ ꯄꯨꯟꯁꯤꯗ ꯁꯝꯖꯤꯟꯗꯨꯅ ꯅꯨꯡꯇꯤꯒꯤ ꯁꯔꯨꯛ ꯑꯃꯈꯛ ꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯄꯨꯟꯁꯤꯒꯤ ꯊꯛꯁꯤ ꯈꯥꯁꯤꯕꯨ ꯃꯔꯥ ꯆꯦꯜꯍꯟꯕ ꯉꯝꯒꯅꯤ꯫ ꯋꯥꯔꯤꯁꯤ ꯑꯃꯨꯛꯇ ꯑꯆꯧꯕ ꯑꯍꯣꯡꯕ ꯄꯨꯔꯛꯄꯒꯤ ꯃꯔꯝꯗ ꯅꯠꯇꯦ, ꯑꯄꯤꯛꯄ ꯈꯣꯡꯊꯥꯡꯅ ꯄꯨꯔꯛꯄ ꯄꯥꯡꯒꯜꯒꯤ ꯃꯔꯝꯗꯅꯤ꯫ ꯈꯪꯅ ꯈꯪꯅ ꯂꯦꯞꯇꯅ ꯍꯣꯠꯅꯕ ꯃꯇꯝꯒ ꯂꯣꯏꯅꯅ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯑꯍꯣꯡꯕ ꯄꯨꯔꯛꯏ꯫ ꯋꯥꯔꯤꯁꯤꯅ ꯂꯣꯏꯔꯛꯄꯗ ꯑꯩꯅ ꯅꯤꯡꯁꯤꯡꯍꯟꯅꯤꯡꯕꯗꯤ ꯅꯨꯡꯇꯤꯒꯤ ꯍꯣꯠꯅꯕꯅ ꯃꯥꯏ ꯄꯥꯛꯄ ꯐꯪꯒꯅꯤ, ꯃꯔꯛ ꯃꯔꯛꯇ ꯍꯣꯠꯅꯕꯅ ꯃꯥꯏ ꯄꯥꯛꯄ ꯐꯪꯂꯣꯏ꯫ ꯀꯅꯥꯒꯨꯝꯕꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯒ ꯍꯣꯠꯅꯕꯅ ꯑꯍꯣꯡꯕ ꯄꯨꯔꯛꯂꯣꯏ, ꯂꯦꯞꯇꯅ ꯍꯣꯠꯅꯕꯒꯤ ꯍꯩꯅꯕꯤꯅ ꯑꯍꯣꯡꯕ ꯄꯨꯔꯛꯀꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯇꯧꯕꯅ ꯃꯥꯏ ꯄꯥꯛꯄ ꯂꯝꯕꯤ ꯁꯦꯝꯃꯤ꯫ ꯅꯪꯅ ꯆꯍꯤ ꯑꯃ ꯃꯇꯨꯡ 37.78% ꯄꯨꯟꯁꯤꯗ ꯆꯥꯎꯈꯠꯄ ꯄꯨꯔꯛꯀꯅꯤ, ꯅꯠꯇ꯭ꯔꯒ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃ ꯃꯇꯨꯡ 37.78% ꯍꯛꯆꯥꯡꯕꯨ ꯁꯣꯟꯊꯕ, ꯑꯇꯟꯕ, ꯐꯠꯇꯕ ꯋꯥꯈꯜ, ꯄꯨꯟꯁꯤꯕꯨ ꯃꯥꯡꯕ ꯂꯝꯕꯤꯗ ꯄꯨꯒꯅꯤ꯫ ꯐꯤꯔꯦꯞ ꯅꯪꯅ ꯂꯦꯞꯀꯗꯕꯅꯤ꯫ ꯃꯔꯝꯁꯤꯅ ꯉꯁꯤꯗꯒꯤ ꯆꯥꯎꯈꯠꯄ ꯃꯥꯏꯀꯩꯗ ꯑꯄꯤꯛꯄ ꯈꯣꯡꯊꯥꯡ ꯊꯥꯡꯕ ꯍꯧꯔꯁꯤ꯫ ꯑꯌꯨꯛꯇ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯄ, ꯂꯥꯏꯔꯤꯛ ꯄꯦꯖ ꯑꯃ ꯄꯥꯕꯗꯒꯤ ꯍꯧꯕ, ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯃꯤꯅꯤꯠ 5 ꯈꯛ ꯇꯧꯕꯗꯒꯤ ꯍꯧꯕ ꯑꯣꯏꯕ ꯌꯥꯏ꯫ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯕꯁꯨ ꯊꯕꯛꯁꯤꯕꯨ ꯆꯥꯡ ナꯏꯅ ꯇꯧꯕꯒꯤ ꯋꯥꯔꯦꯞ ꯂꯦꯞꯀꯗꯕꯅꯤ꯫ ꯅꯤꯡꯁꯤꯡꯉꯨ, ꯆꯥꯎꯈꯠꯄꯒꯤ ꯑꯔꯊ ꯌꯥꯡꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯪꯕ ꯅꯠꯇꯦ, ꯂꯝꯕꯤꯗ ꯂꯦꯡꯗꯅ ꯆꯨꯝꯅ ꯆꯠꯄꯅꯤ꯫ ꯅꯪꯅ ꯂꯦꯞꯇ꯭ꯔꯤ ꯃꯈꯩ ꯁꯨꯞꯅꯇꯒꯤ ꯁꯔꯨꯛ ꯑꯃꯈꯛꯇꯪ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯑꯣꯏ꯫ ꯅꯪꯅ ꯍꯣꯠꯅꯔꯤꯕꯗꯨꯗ ꯊꯥꯖꯕ ꯊꯝꯒꯗꯕꯅꯤ꯫ ꯉꯥꯏꯕ ꯀꯟꯕꯒꯤ ꯄꯥꯡꯒꯜꯕꯨ ꯁꯦꯝꯒꯠꯂꯨ꯫ ꯉꯁꯤꯒꯤ ꯑꯄꯤꯛꯄ ꯈꯣꯡꯊꯥꯡꯅ ꯍꯌꯦꯡꯗꯤ ꯆꯥꯎꯈꯠꯄ ꯑꯣꯏꯒꯗꯕ ꯃꯤꯁꯛꯇꯨꯕꯨ ꯁꯦꯝꯒꯠꯂꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯄꯨꯟꯁꯤꯗ ꯊꯕꯛ ꯑꯃꯕꯨ ꯀꯔꯝꯅ ꯃꯄꯨꯡ ꯐꯥꯍꯟꯒꯅꯤ, ꯊꯕꯛꯄꯨ ꯀꯔꯝꯅ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯅ ꯇꯧꯒꯅꯤ ꯈꯪꯕ ꯉꯝꯂꯒꯗꯤ ꯀꯣꯃꯦꯟꯇ ꯄꯨꯟꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯇꯩꯁꯨ ꯌꯦꯡꯅꯤꯡꯕꯩꯔꯥ ꯍꯥꯏꯕꯗꯤ ꯆꯦꯅꯦꯜ ꯁꯤꯃꯛꯇꯗ ꯐꯪꯕꯤꯒꯅꯤ꯫ ꯊꯥꯒꯠꯆꯔꯤ꯫